Mahairoi Loop Marina Punsiduna Semba Joint Students Coordination Committee na Sinduna Ngase Futara Taret Suba Manipur Independence Day Thauram Ngase Kwakaitel da Leiba Ratan Kumar Memorial School da Pangthokre Thauram Aduda School asigi founder Dr. Kate Hillary Apade Joint Students Coordination Committee gi Luchingba Singna Maru Aiba Mitunglen Sing Oina Saruk Yakhe School asigi Mahairoi Amadi Oza Kayana Saruk Yakiba Thauram Aduda JSCC Amadi School asigi founder na Manipur Ning Tambagi Firal Punni Chingkatke School asigi Mahairoi Singna State Song Saktuna Firal Chingkatuna Pangthokiba Hufutara Taret Suba Manipur Independence Day gi Matangda JSCC gi Coordinator K Haridevna Hai British ki loilam makhada leuraba matong kumja ing lising ama chamapan ni fugataret ki August taraga marida ning tamba fangkiba numit asina lakpada aikoi khuding mag achetpa firep ama lawduna apunba Manipur amagi tamak lepa mathau tai amaromda leibak ase ning thopalamba leibak ni haiba nongmagi kausilakpagom tawrakliba ase ning singba yamna mathau tai haina mahangna phongdokhe India Union da Manipur asi merge tawkraba matungda ngasi mak chahi humdraga tariat asida oirakliba Manipur gi phibam asi nongmagi phibam lu salakpa India gi phiba nungda akoi yauraba manung sida ngasi mak aikoi gi furup adana tragana tunga furup macha singse mut khigrata haibagi mi paiba si ngasi gi mairoi khunaina phaujabana maram oirakanda India Union da pulagasu aikoi se kram mong da hingradage aduga India Union na Manipur asi aikoi gi miyam gi punsi asi punsi ngak pangamakta amasung lanthum ngak pangamakta se masina maram oirakanda noma gi sokchalaiba koi khunai ron gi punsi ase kanminana ba honabasi aduga kanminana ba honaminasi aduga Manipur ning tamami haiba pose khangbasi aikoi khudimak mioi Manipur da lai minariba frup kunda frup macha khudimak se khangminarakanda aikoi gi hana leizramba magi masak ado India Union na ngak pi gadabane haiba wafam se Joint Student Coordination Committee gi maikai de gi thamjari Thauram adu pangthokpagi matangda RM School gi founder Dr. Kate Hillary na hai Lamdam ase maning makha tamna leiramba leibak amu oiramnaba matungda British na loi chantuna matam sangna makhoi sasan makha da leirubane Madugi matungda ning tamba amuk hanjilakhiba numit ase ngasigi numit asini South East Asia da maning tamna leiramba leibak amani haibase ngasigi mirol da ning thina khangan ba mathau tai haiba wafam so mahang makha chana phongdokhe Matamdugi ekhoi Manipur lerma sarapa mi lising la ama phaba nate matamne thongna do ekhoi jik la kuntra helo ekhoi na kaidobu ekhoi thongna le dabano ekhoi sab mana unity oba taragadi ekhoi Manipur se sana kopi lamdam haibada amuk hendaba yade haibase masigi thogdok se angang sing thangan si hai matamda ekhoi khatani ngamdre odi sadri sangsan mayam jing su mayam moina su thobok mayam selimna mokhoi tausi haibada ehana taram okhi ado haraw su phawi nungai bu su phawi mokhoi mayam lakpira kanda ekhoi school sida khoi angang sing thongna hapa kanda laik tamli maram karigino laik tam khatante leibak ninggadam leibak nungsigadam ni leibak nungsiba base isa ge lon nungsigadam isa ge dharma nungsigadam isa ge semilon changna haba poche masigi phahon ge habai damota khona jabani masida yam media person busu yam thagat sei lakbi mayam busu yam harau tam taram aksari thank you